Minister Chairman Oiba Committee ama semduna isawgi thabak paikhanaba ngasi phangkiba cabinet mifamna warip lokre. Mamangi government na ngahak-ngahaki yana pa pangtong toksilambadagi khusemgi ichawasi mayuknagani haina Deputy Chief Minister Imnam Joy Kumar na phongdukre. Amadi afaba lenga puroknaba khongthang ama oina Chief Minister N Birena officers singi table da file sing nongmadagi hena panthadana amadi matam sana office kananaba thulingkre. Kunjari ISP Paumin Tabir Sutaram Nukchari Housing of Pau Housing in Fargi from Sing that Ichaugi Awawa Nariba Asiki Matanga Nasi Cabinet from Panduna Knekre. Chief Minister Office Key Conference Hall that Chief Minister Nongtamo Birena Londuna Panto Kibami from Aduda IFCD Minister Nat Chairman Oiba Committee Amasenduna Ichau Asidagi Nato Naba Madi to Boina Sanakadaba Tokshil Ama Yatuknaba Yanakre. Committee asida Chief Secretary na Convener Uragani, IFCD, PSED, PWD, Consumer Affairs, Minor Irrigation, Health, Disaster Management ki Secretary amasung Deputy Commissioner sina member Uragani. Committee asina isawgi phibam yeng siladuna sokhalaba miyamgi tengbanggi thabak sing paketkani. Mifamaduda IFCD Minister Lepau Hakipna hauzik leiriba ichawgi phibamgi pawdam ama thamke. Department asina ising thumjillaba mafam singdagi ising chintokpa Iram nala sing sengdopagan loinana Turel Torban sing sengdagi thabak tawe haike. Mapungoina Imphal West area da hena ichawgi awaba mayuknariba asigi marik chumba report ama ngasi fawbagi pikhalakna bakangkre. Miyamgi thangnaba ising ama sung relief material sing khudakta pinana basu yanakre. Isawa sigi yenglaga man flood control room amasu IFCD gi khoyathong office ta ngarangdagi hangdokre. Isawga marileinaba paw sing control room asigi telephone number 2451-550 natraga 2450-195 ta pau pirakpa yagani hari. Mamangi government na ngahak-ngahaki yanaba asanba miyeng amagi thoksil ama sanamdabana hauji kusemgi ichaw asi mayoknabani haina Deputy Chief Minister Imnam Joy Kumar na phongdukre. Ngasi ayuk anganbadagi hauna Oipo Kendragi manung chana leiba mafamsingda ichawgi phibam yengsinbagi khongset amada wafamasi phongdukibani. IFCD Minister Lepau Hakip Yauna Department ki atay official sing yawba khongset aduna samusang iroi semba amadi masigi apoibada isingna thumjillaba mafam sing koina satuna yengsinke nong khajitang tabaga ising thumjilliba si thausil amagi makhada sengatpa matam oire hiramasida government asina khudaki oiba amadi tung koina sanagadaba thausil yatuklagani haina Deputy Chief Minister na phongduke. Attention pidaba kagi side karam to adu torada to sinadi ain kameda madunadi kasu long term solution permanent solution obi yaroi aduna koigi leiba anuba koi sarkar sine lakpedadi ngasai gi haiba hujok jikudi short term measure koi lobu ya adugi tingi matungda ngasai gi long term oina karai da kari torga kamai tugdege khotage habdo madu koi phajana kupna khanarga manipur gi perennial oiba long tarpa khuding koi swaida nate atei mafam khuding maktasu adum flooding to khopse swimming problem lebse masi koi lehendana koi akanba chapchaba koi step logjagini Twenty Maikadagi Hosik 24/7 Nikup Nahum Singna Ichawasidagi Natok Nabal Okatayaba Tamuklakale Miam na Toy na Mipai Bidanaba Apitoke. Technical engineer, chief engineer Sumasayawri, Akoy Mayam Tana Kanda Kadai the Kari the Kalege, Wabu Egedra, Ade Karibu Egedra, Adugi, Torangdi, Kanatori, Adu Mayamna Mipaiba, Panic Weba, Situation Makti, Towiganu, Akoy Sarkal Lady, Towayaba, 24/7, Koy Prazagina Makta Lady, I say. Simadika Wiganu, Akoy na Towayaba Togani, Mayam. Awana tadana bakat na hona ganim se. Kurai Kendra gi mafam singda ising isaw thuklaba mafam singda IFCD Minister Lepau Hakip amadi Kendra gi MLA su oriba Parliamentary Secretary Susindrona Satuni Sinkre. Minister Lepau Hakip na ising isaw si thengana ba sarkar na chapsaba thabak lokale nong kharak kana hek chubaga ising isaw bagi awaba mai unaribasi lam khopsin ba asisu achogo maram amani haike. Kesamtong Kendragi Ward kaya marumsu ichawgi awaba mayuknare mai tamham sang yauna yum kaya isingna thumle ngasi Kendra sigi mihut oiriba Health Minister L. Jajakumar na koina satuli yengsimkre
mayum makai thunjin khaba imung sing club amadi community hall singda relief camp hangduna leidi hudaki oina minister na masagi makai dagi cheng hawai hidak langtakna chingba yenthoktuna mateng pangkre isaw asidagi ngatukna ba kudaki oiba thabak lokatpaga loinana tung koigada pathoksilama su putuklagani haina health minister L Jayakumar na phongdoke isaw na sokanaba miyamda sarkar gi makai dagi isaw matungda sandokan ba laitat sing ngatukna ba hayengdagi lemna hidak langtak yenthokpagani haina health and family welfare minister L Jayakumar na lautukre wafumasi kasamtong kendra da isaw na awaba piraba miyam yengsinbaga mari lainana mahakna lautukibani Kendra school amadi ward kaya isingna thujin kiba adu minister na yengsinbaga loinana hudaktagi awaba taraba mere singda cheng amadi hawaina chingba polam yenthokpa hokre isaw na maram hoiduna laina tina kaya sandorpa yabadagi ngakthokna ba hayengdagi hidak langtak yenthokpa horagani haike emergency meeting ama akhui khudakta kobi si matangda adu health site gi maruina angang sing amasu ahan singda madugi hek ising na maram moduna ising phataba haijaba tar komani sing se sina maram moduna soka doba panga doba na bla ka doba sing madu ngakthok namba haduna lokhu ba gi hidak ati loina diarrhea gi bujuk kok chepagi sagat pi hidak sing je moi masi yen yen tok jabani adu matamna like the Banamaram Madam two not like Makilpona to even in a Kayangumasi Zagazaga that might talk on Matuki health care, Matuki conditions in medicines and say Matu Tuksagi in the country. Chief Minister M. Biren and Jimba BJP Sushinaba Sarkana Enat Toda Pirate Takai Ama Pawa Pabat Juneda Stacida Apaba Amadi Manumapan Pauna Ubalengat Ama Lehenaba Kuntang Amoina Government ki filing officer amatana masagi table da nong madagi hena thamdana bakun kre Chief Minister Nong Thombam Birena Administrative Secretary amasung department ki makok thongba singa handak ta pangtokba apunba bifam amada file sing nong madagi hena thamdana ba apamba phondokre matunda Chief Secretary na instruction asi ngasi Administrative Secretary amadi Head of Department singda pikibani Officer amasung staff singna office sang nai na kanana basu khangale Employees singi attendance su biometric ta record tawragani loinana biometric device ki print out lothoklaga nungti gi check tawgani haina su Chief Secretary na khangale Insolishngani mapan tara amadi insolishngani tara mathogi plan gi sentham dagi Raj Bhavan CM Banglo amadi bazar gi mafam singda CCTV camera khinana ba Home Department na sanction tawkiba lupa crore nipan lakh ama lising yangkhai mari Satret Hudra Manga asigi matangda thigatnaba Manipur gi governor na order mathokre Bazar area da khinkiba CCTV camera sing mathau tawdana lerakle Inquiry committee amana hiram sigi matangda thigatkadawe Inquiry committee asigi chairman na ADGP Pramod Asthana Member da RD and PR gi secretary Suman Singh amadi IGP Clay Khongsai na member ogani Inquiry ki report ngasidagi horaga numit 15 gi manungda pisingadabani hari Nini lepna nong churakpadagi Tamenglong district su mahusagi punsida sauna apanba oire district asigi maru oiba lambi sing ningkhaiba amasung leikhom leinang chentherakpadagi chatokashinda sauna khudung sadaba mayupnare Portland amasung T Laizangi marakta chiningkhaire izai amasung Barak Turelgi imai hengatle nonegi lofum kaya isingna thulimkhre hari Langthabal Kendra gi manung chanba nawem laikai amujau lerakta su isingna thumjin khibadagi chatok chashinda khudong sadaba mayupnare Kendra sidagi minister oirabasu miyamgi oiba mapima pat aitabaga pangkhak oiri haina khunja singna pendaba phongdoknare Kajigao Kendra gi mafam kaya da su ising thumdille khudaki oina ising kangnanaba Kendra sigi MLA su oiriba Mahmud ki Parliamentary Secretary Nakam Indrajitna Haktengna Iramna la sengopagi thabak ngasidagi hokre MLA na athubada Kendra sida isaw nangdana ba thabak paikhalagani haike kaya changba ising mayam tomjulabadagi upai letina khoi drain ji tingjeribani adubu aina mayam da hanjigi ba dumaina hojikti nobu sarkar lakpadi khoi tanaba yaba tanaraga lekai jigi ahalaman jing amadi lekai gi club na jing matana matungda lekai jigi pena baidamakta thabak tawjege thokjere ba ise mayamna sajok pina biraga Kendra sida laiba sothawru khudimak nakki anobu sarkar lakpadi choidana kharam kaide ko ne habise aina mayamda appeal tawje Ngasi nong manini sida nong lepena subadagi Torban Khetri Lekai Gram Panchayat ki manung singda leiriba mafam sing ising ichawgi awaba mayukna ba asidagi kannana ba Gram Panchayat asigi pradhan Longdam Sunilna Kendra asigi MLA oiriba Minister TS Bishwajit ki miyenga loinana iram nala sengbagi thabak satukre maruoina Kongba Road makhadagina ningom thong awang phawada leiriba tining khong asi phunjin khibana maram oiduna
ग्राम पंचायत असिगी तोरबान खेत्री लेकाई अमदी मसिगा ताइनबा लेकाई खोंगमनगी मनिंग थंगबा सरुकसिंगदा इसिंग इचाव थोकलिबा असिदगी कनबा ngamnaba ngasigi khong ngasi sengbagi thabak paikhatpani haina प्रधान लोंजम सुनिलना फोंगखे वांखै अमसुंग अयांगपल्लीगी मफमसिंगदा इसिंग थुंजिनबदगी खुदोंग चादबा मायोकनरिबा असिगी येंगलगा वॉल यूनाइटेड ना इसिंग सेंथफमसिंग चिंगथोकपा होख्रे वांखै अमसुंग याई स्कूल केंद्रगी वार्ड कयादगी सेंथरकपसिंग अयांगपल्ली नाकलगी खोंगदा तारगा कोंगबा तुरेलदा चिथकदबनी अदुबु लम खोपसिनबा कया यौरकपदगी नोंग खजितंग ताबगा इसिंग इचावगी अवाबा मायोकनबनी हारि सेंगदोकपगे थबक अदुदा सरुक यारंबा मिरे अमना केंद्र अहुमगी चुंथरकपा इसिंग खोंग असिदा पुन्ना चटकिगदबनी अदुबु इसिंग चेंथोकपा ngamdabadagi manak nakpada laiba yumsingda इसिंग थुंजिलकपनी केंद्र अहुमगी न्यूज़सिंगना तुंग कोइना खुदोंग चादबा असि लेहंदनबा मियेंग चंगबु हारि अहुम ताइनना लाइमनी या स्कूल वांखै अमसुंग अखोगी खेत्रिगाव हारिबा अहुम सिगी रिप्रेजेंटेटिवना हारिबा वाफमसि खनबिरगा लाइफ टाइम होइबा परमानेंट सॉल्यूशन मा पोकना बिनमक्ता सैजा पका ड्रेन गुमा माउथपीस पोकता रिवर की माउथपीस पोकता पुथबिगरगदी सिगुमसे अखोगी सॉल्यूशन जे लाइफ लॉन्ग होइबा मदि पोकद्राना आशा तौजै लांगबे अप्रैल की तांग अनीदा इंडिया की सिटी सामदा पांथोकनबा सेम सारिबा डिजिटल मेला मणिपुर की ओइना सिटी कन्वेंशन सेंटर दा पांथोकलगनी हाइना चीफ सेक्रेटरी ओना बकेशोरना ngasi ऑल सेक्रेटरीट की कॉन्फ्रेंस हॉल दा पांथोकपा पावगी मिफमदा फोंदोकरे पावगी मिफमदा कमिश्नर पीके करिगिदमक पांथोकदौरिबनो अमदी मसिना मियामदा करी कानबा फंगनगदगे हादगी मतंगदा सुगाइना वाफुं कया फोंदोके वाइ चौबो मनादी मैमना हेरब खंगबिरनी प्राइम मिनिस्टर ना ngasai present oraga yam chaw program ama April ki 13 tawduri hariba hojiki digital gi matang sida kwai concluding oina haitare madugi price consumer sing digital payment sin riba consumer sida kwai degi chaw mana se crore amagi mana pirakadoba adegi adugi mathang da crore lakh yankhai lakh 15 admai tong leire similarly vyapar merchant ge na lupa lakh yankhai na mana chawboiba District Mobile Medical Unit na District Health Mission Society Temengogi Makada Outreach Health Camp Ama Duilwan Village Part 1 da Pangtukre Camp Aduda Mir Humda Manga Layangbuga Luinana Hidak Lantak Sing Sulem na Piki CMO Dr. Chambo Gonmaina Miron Vinti Singna Yam Drabada Ahumlak Manak Nakpa Health Center Singda Checkup Togadabari JSY Skingi Makada Health Center Singda Angang Unarabadi Lupa Chatret Amadi Home delivery gina lupa chamna fangani. Mitoma Singh yamna laiba Kendra Singh Yellow Singh reserve oina thamdrabadi khomjang sangshilagani haina KSA gi General Secretary M Vidyanandana Paumi Singh phongdukre. Ngasi kaisam patlema jamaikai community hall da Paumi Singh unabada Vidyanandana makhatana phongdoktibada Mitop na masing helak laba wangkhai thangmaiban Uripok Jiri Suglu Bisnupur Sagolbang amasung Kangpungpi Kendra Yellow Singh reserve khakadabani Masiga Luinana Citizenship Act 1955 की वांगमदा वोटर लिस्ट खरबा मिटोप सिंगी ममिंग कक्कदबनी हाइके Citizenship Act 1955 की मायोक्ता लमनमसी की इलेक्टोरल रोल दा मिंग चंजन की बेसिंग की प्रोसीडर लाना चंजन की बेसिंग अदु कक्थत कदमनी अमसोंग येलोंग मिसिंग की पुंसी असि कन्ननम की दमकता मई लेनबा ngasi की लमनमसी की लेंगा कसिना होनगदबनी हाइबो हमदुमा तमजरी लोइनना हिरमसी की मतंगदा केसेना मखाता बखोंगचंग संगसिननबा सेम साब जबग लोइनना अथुब मतमदा मणिपुर की गवर्नर अमदी प्राइम मिनिस्टर दा मेमोरेंडम ममा सबमिट तौजरगनी District Health Mission Society Imphal West na Singunangasi Asa Degi Thoram Pangtokre Lamphel Patulaiba Indian Medical Association ki hold the Pangtokiba Thoram Aduda State Asha Nodal Officer State Health Society Manipur Dr. N. Samorzit District Mission Director CMO District Health Mission Society Imphal West Dr. Aiskula Singh District Social Welfare Officer Dr. T.S. Somarendra Singh Amadi State Community Mobilizer Regional Research Center Guwahati W Imona Chingbana Athoiba Methuman Singh oina saruk yake Thorongga mari lainana asa oina thabak toramba laikhidraba imunggi miyoy singda cell gi maten piki loinana Imphal West ki tongan ba PHC amadi CAC singdagi khangalakpa khwaidagi phaba asa 12 dasu certificate na chingba piduna ikai khumna botke Thorongga mari lainana chief guest oina saruk yake ba Dr. N. Samorzit na Manipur की हौजिक लेरिबा हक्सेल की लम असिदा आसासिंग की अचौबा थौदांग लई भारत की ओइना आसासिंग असिबु हेना फना थबक तौबा ngamnaba
certification tawbagi matam ama lakle maramaduna Manipur da asa singsu internal amadi external gi oiba exam sing thanduna quality leiba thabak sing tawbang ngamnaba khongthang lokalagani haike Ngarang midang waram pung mari rom tabada Imphal More lambi gi khudeng thadida leiba Taranithus Suba Sam Rifles na More dagi Imphal tholakpa van ama check tawbada Nioi ama WY tablet tani kumsara ponana fare Pulis tagi phangba pawda fagalaba mi adugi maming ki kaisem kuki sei kunari apokpa leikidraba paukohang kuki Churachandpur district ki Monglem Phai kundagini fagalaba mi amasung polam sing More police ta sinarakle Hauzik aten brand lobjere Pain relief home Khang Nava, Kok Sikpa, Tang Sikpa, Puna Singbuda, Sinavayarva, Lisa Gupna Putuk Saba, Oza. Irugio Coaching Institute. Admission open for 5 months CBSE Foundation course for classes 9, 10 and 12. Date of commencement 6 April 2017. Timing 4:45 to 7:30 p.m. For details, please contact Office of the Irugio Coaching Institute, Kesampa Thuchom Lekai behind Belgio Hotel. Contact number 8131025634. The new Jigsaw 2017 series beats your heartbeat. PCM Tutorials Kesampat Kesamlekai, a well-established tutorial classes for class 11 and 12 foundation course in physics, chemistry, biology and maths from well-experienced and dedicated teachers. Admission open. Class commencing from 13 April 2017. Individual subject option available. For details, please contact PCM Tutorials Kesampat Kesamlekai. They meet 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Break matunda may mutarang mukchari. Indo-Bhutan lebak anigi dialogue tisangkam oina Royal Bhutanese government ki miyoi tarawun din saba miyut kang ama Sedasida ahan mo oina lagtuna Kangpukmi district ki KVK Henmung da thulakre. National Land and Commission Service ki Secretary Daso Pema Chawang na luchingba miyut kang adu Foundation for Environment and Economic Development Service Henmung KVK Center for Orchid Gene Conservation of Eastern Himalayan Region amasung Northeast Center for Ethno-Medical Research Center na tarang okay. Taramaduda India Government ki Secretary Oiramba Vijay Shivar Fix ki President Hawkhalat Kipgen Department of Science and Technology ki Director Dr. S.B. Singh ORDC ki Director Dr. Rao Susangya ke Taramaduda wangang laduna Dr. Sivarna Malengi lebak singi manungda carbon footprint thadoktaba asi Bhutan khaktani Manipur gi miyamna su Bhutan gi wakalol asi leirabadi carbon footprint thadoktaba ngangani Henbung da Hawkhalat Kipgenna chokthaba naidana lokaliba thabak thorum singbu Sivarna thagat performduke Fix ki President Hawkhalat Kipgenna Bhutan gi musing adubu taramna okladuna lebak anigi marakta hena afaba mari puraktuna cooperation pianingagi apamba thamke Bhutan gi musing bulu singlakhiba Daso Pema Chawangna Henbung gi center asida lokaliba thabak thoram sing asi Himalayan region khaktagi natana malengi oina anoba wakalol oiba thorang amani Indo-Bhutan dialogue asi political thak khaktanatana atai issue sindasu khana nainaduna amana amadagi experience amadi wakalol kaya tatuk tashin tongnabagi khudong saba pibani KVK Henbung gi project sing asidagi Bhutan na orchid medicinal plant chingba tamjanna yamna lei haike Government College singi MPSC na loba assistant professor gi for atuba matamda haidopiu haina MPSC assistant professor interview candidate forum 2014 na sarkari purung singsilakle ngasi Manipur Press Club ta pangthokpa pamu singa unabada wangangkiba singna puruk nakibada introducing taratarukta interview tawkraba matunda ngasi fawba for haidoptana lerakle atuba matamda sarkarna for haidopiu haike
ngasi Imphal Dimapur lambi gi Makhan Center manakta thau puduna lakpa tanker ama lambi gi nakal da yumsinduna accident thokre accident adu da so open ya hodre atopa thodok amada yen machinjak purakpa tata diai amasu ngasi ayu khongjong gi sagai kon gi pukri da tasinduna accident thoke thodo adu da so open ya hodre Kanglei Mime Theatre Repertory na Ministry of Culture amadi Sangit Natak Academy gi center makada aigi laibi atanba amadi ngaukshinaba angang koba mime ani amasung thangta thabi kakpi kumai sing India Mime Theatre Kolkata na sinba mapan suba National Mime Festival Santiniketan da utkre hari festival asida Assam Bihar Bengal Rajasthan Delhi Maharashtra na singbagi play kaya kotha kunau da Atilian Sippa Lining Thogi Sakpal ama maikum hangdukre apa hau hui mayol huita pa lupna kwatha kul amasung leibak miyam khusan naraga mitam masi hanglukpani thoramadu sana konongi phamnai ba thokchom ibohol moirang khwailak pa Myanmar gi kontong khulgi kulakpi amasung mahakaloina basing inat laining gi luchimbasing su sargyakhe Panthobi Handloom and Handicraft Cooperative Society Kongwa Makha Chongabi Thokchom Leikaina Handicraft Artisans Singi Self-Help Group Senanabagi Matangda Awareness Program ama Andro Kharam Lekai da Pangthokre Development Commissioner Handicraft Ministry of Textile gi makha da Pangthokre thoram aduda Andro Nagar Panchayat ki Councillor Salam Inaubi Panthobi Handloom gi Secretary P Premabala Pottery gi National Awardee PS Khema Susan Yakhe Sairago Festival Chingarel na Nithumanga Suba Assam Rifles Chingarel Post ke khusanaduna Sajibu Nongma Panba Cherau Bagi thoram Pangthokre Nat ki oiba thoram asida Assam Rifles ki maikei dagi tembang polam kaya mateng pangbagi damak khunja singna apemba phongdorakle Manipur da ahanbo oina TS Suresh Center for Foreign Studies and Placement na sponsor tawduna medical taman kiba adu mai pakpadagi RIMS da internship phangpada center asina thagat phongdokre ngasi Manipur Press Club ta pangthokpa pawmisinga unabada center sibu chalairi ba TS Suresh na makata na Center Sigi sponsorship pamlabadi kutong sabab pidani haike. Matik Sadraba Education S ki officer sing atuba matam da lautu amasung pension matam helaba fawbada thabak tawriba sing action review haina All Manipur Elementary School Teachers Association gi General Secretary C.S. Harjakumar na ngase Manipur Press Club ta pangthokpa pawmisinga unabada phongdokre. Higher secondary ki lecturer oina utilize tawriga sinaraga lerame. Primary teacher se kari haina haigebu graduate science graduate teacher amane na pallakanda fact finding yang mutam dari mag primary teacher ni aduga mag graduate teacher amane na hairaga lecturer gi posta sijenar ga leba sumai tawdana yana manipulation tawba yam tawhidobu thabuk tobu officer sing se mase yaraga di education department sida thambiraga no loina na ano sarkar ama lakpasi gi awonba ama lakpada hairiba Mutung huktra officer sing si thambira nu haidana goina press ki thong haidari Insurrection tara taruki July taramathogi numijum gada Imphal West District ki manungsanba Kumbong me lekai da Jekiran ko bami amana nupi amabu izat mangana ba hona bada kanana ba changruba dayarani bu rupa aduna ngaksamda thangna thilambadagi laikana raptuna pharaklabi dayarani gi thawna lingjenbu Singthaba oina District Women Committee Imphal West na angamba sales mateng tikre Film gi thawsil chana hanana ba khona bada pangba ya ba mateng pangna ba khona gani National amadi international gi mana phangaba film kaya set asina puthok pangambasi thagani ngai ni haina mahut ki parliamentary secretary nahakom Indrajit na phongdokre Usa Cinema Hall da pangthokpa Pony Film Production gi itaw ibon CB film gi premier so ulpagi thagamda ma ngawafama si phongdokibani thagamadu film forum Manipur gi chairman L Surjakanta Sharma filmmaker Oken Amakcham amasung IGP oiramba Mangenjang Susarugya film asida Kaiku Boni amadi Gokul chingba artist kaya na sarugyare Rajmani Kujambagi warida ipuna direction pibani parliamentary secretary Indrajit na New Haibasi Art and Culture Yaudana Yade Nasidamak Taki Taniba Oza Singh Masakang Batangai Sade Sangia Madam Manipurna film Marfu Rom Putogi Ba Asi Hena Maguleba film Putokpa Ocean Haike Iris Film Production Gi Banner Makada Ngatem Lakhi Pyari Na Putokadaba Manipuri feature film Phaiboki Yaifa Thongi Thoram Kurai Ningo Merataleba producer Linda Pantokre Ramadu Senior Directors Guild Chairman Su Oiriba ISTV Network
President P. Prafulo amasung John Mensangsu sarbiake. P. Prafulo na ISTV na anova film puthokliba singda kudong saba piba oina lemna advertisement amasung isaina singba film hongdringaida miyamgi pukning singsinba ngamba thoram sing sandopagi kudong saba piri masi film puthokadaba singna lobiu haike. Up to film se release to hogi matam sida legi ba adongi film making director ki concept lina sanjan minaro aduga matam from time to time na iba estimate sing do khajama tawga editor amagi mating tawga nyam da kramai tong na film sin nuai ba film uju ne attraction pina bagi modang ti si madum khana biro aduga madu ki photo akogi no siga cable ne watch da pu biro akoi na madu nyam da hanjan thar Sirem Art Creation na putokadaba Manipuri film Kurai Angau Bigi Efathoni Thoram Hangang the Leba Ibudo Martin Kuam the Pangchukre film Sigi producer na Jugeshwari Sirem director na Sudhir Kangjamde director Sudhir Kangjamna Viman Adraba Miyosu Minungsi Khangi Nungsiba Masak Khangi Makoi Busu Miyoba Amaga Manana Leminasi Haidani Paujel Piba film ni haike Amaromda Pawai B Sayol Haina Mingthon ba film ama April ki tang anida Sankar Talks ta release tawragani haina Manipur Press Club ta paw ni from Pangthukre o Samananda Maitegi film asi haurabli mirolna Maitegi lai sing khangtabagi phibam ama lagliba asi kokanana ba pandamda film asi puthokpani haina paw ni from aduda sarugya ki ba singna phongdukhe Nizam Irawat Memorial Public School na Mahilosang Simbu Sendal Lambida Sasinaba Apung Phana Tinglagani haina hokna mas kuntarukta miyam khangna media da phongdok laklabanina Maoist Communist Party Manipur na mahilosang asida thamnamba akanba miyeng adu haluklagani hari Standing Committee ki Coordinator Kayong Han Mangang Gicherol amana masigumba makata na mahilosang simbu huran kaichel onthokpa makal amatagi thabak tawrakpa thoklagadi lup asida kaidawda tumina yenguna lethoktroi Manipur miyamna su mahilosang simbu Sendal lambi onthoktuna mahiloi simbu aranba lambi da lamjungba thonarabadi lupta paw pibiu miyam khangna soidana aranba adu sunthokani sel kharana natraga hiram kharada mantiknaraga waroshin purpagi thabak lup asina tawroi miyam khangna achumba aranba adu samruknaba lup asina angamba thakta kunagani hari hauji amkana temba ben lobjere Do you want to run this country? Become an ICE officer. Join Ujjwal ICE Academy for foundation course. Ujjwal ICE Academy formed under the guidance of star police officer and to make them realize their dreams and to run the country. The facility for providing their expert guidance are from the best instructors from Delhi. Join Ujjwal ICE Academy for foundation course. Changi labor solar padigi producing actava, Chak Chukharpa, Tumba Chava Yaraktava, Kung Hama Numaratava Singitava, Hamatanava Upaidi, Jolly Sire, Hamasu, Jolly Capsule Richard in his nephew. Unified Academy Admission Open, Class 11 and 12 Foundation Course, Subject Physics, Chemistry, Biology and Mathematics. Last date of form issue and admission on 15th April 2017. Class commencing from 17th April 2017. For details, please contact Unified Academy, Kwakatel Bazaar, Airport Road. World-class interventional cardiology at Sky Hospital, performing non-operative closure of hole in heart, coronary angioplasty requirement and RF ablation. Don't delay. Hurry for consultation with Chief Cardiologist Dr. L. Shamkishore for hole closure, RF ablation and other procedures like pacemaker, ICD, CRT, combo angiogram are also available. From Nikla Bakery. Break matungnya mo kana tarang nokchode. Moirang kanglero la si asen banati haiduna tinbung wari oina miyamna hainara badu ngasi hangdobi ba museum asina moirang da tingthok palami amadi khambati bigi wari asi asen bani haibadu malenda saktak pagam lagani haina Urban Culture Director Dr. K. Susila na phongdukre. Ngasi moirang thangjing lekolungda moirang kanglero da
यूफम मोइरांग थौरोलगी सक्तम अमदी अरिबा मतमदा थोइबीना सारंबा फीरोल कया लीदुना थंबा म्यूजियम अमा हांगदोपगी थौरमदा वफम असि फोंदोखिबनी थौरम अदुदा निपुनितर सुबा साम राइफल्स की सीओ संजित रॉय मोइरांग निंथौ के इबोहल अमदी चिंगु फमनाइबी सिंसु संत्याखे सीओ संजित रॉयना असिगुंबा इतिहास यूफम ओइबा म्यूजियम हांगदोपसे पुंग थौगतनिंगाइनि हाइखे Director Susilana Makatana Fungokibada Museum Asibu Hena Masak Topa Ama Uhenaba Fan Kayat Tanaduna Sakotanaba Hunaminasi Haike Warini Masidi Laitabani Sasan School Segna Hoziki Moyang Toibina Akui Selamba Piron Mana Saramba Pise Nasidi Akui Museum Sida Ya Ubu Pangere Masiki Damukta Koina Museum Masina the Lauriba Podangse, I could give Masi Sasanabani, Adoga, Jenmung Warini, Hivase, Nasiki Museum Masina, Asengba, Masak Takpa Ama Oidruna, I could give future generations that the Yamunaiba Ama Oiragani. Significance of the silent gift of the nature Haina Drama Ama, Nasim Oirangi Thanta Cultural Association, the auditorium, the Fongkre, the Vina direction Pibani. Aiba ke biduna drama si ikibagi waklol ISTV News ta fungurake laji tra ni panchu ni aina puthokcha mayam ga sangai haibam su aina puthokcha gare tamhora bi chingung gi tamna haibam su puthokcha gare atai ato pa kangerong mari leina badi amna aikoina chahi khuding leptana chahi amada ani ahum di aikoina puthokcha ri drama simul lamjing lamtang lubi ke thoibina Drama Sinanga Sigi Kunaida top pa Mau Ama Pibangam Lagani Haike. Hatok Pirapa, the Gidi Hari Hongak, Hongo Mayam Sing Sigi, I pet Kena Vajindo Sini, Hana de last day on the Hongkok. Tamil Singi Maruga Festival Ama Oriva Fire Walking Festival Nasi. More Ward number 2 the Laiba Sri Angala Prameshwari, Sri Munishwara Temple da Hokre. Festival Sing with Tarani Chupnat Chatagani Hari. More Bazar ga Turel Wang Malaikai ga Pauna Riba Kuzai Lok Turel Batakta Sariba Thong Githibam Patabadagi Miamna Kudong Sadama Kayamaru Mayok Nare Thong Asi Landuna Kul Kayagi Himena Bagilami Odibare Masigi Matakta School Marigi Mahiri Singh So Lathok Lanchin Tauribani Adubu Hauzik Thong Githibam Patabana Mahiri Singh School Kabada Kudong Tininga Ore Malay Naba Authority na Tumatamda Thong Asi Sanjan Sajan Binaba Maitei Council Moregi General Secretary Nongmaitem Inau Chamitaina Puning Sunchile Department sing amadi Manipur Sarkar da ariba thongji atu matamda semjen sajan biduna praja singgi awabsi kohunbi haiduna ayakna moregi praja gi mahut sindaduna nolokna sarkar amadi mari leinaba department sing da apel tawjari Churasanpur gi Ngathem Cemetery gi setta ngase yupi amathori yanduna sirame laikidabi nupi asigi maming Naiza Siam Apopa Kupkan Swan Jayon Bank New Lankadagini. Churasanpur Police na asib haksang katuna postmortem Damak District Hospital gi mokta thamkre. Nongmaitem ibosak oba chahi yang kai nipalom suraba Hairok Part 2 Laisham Mekai dagi new ase satkiba tang kunmari da Namphalong Bazar da India gi paisa dagi Myanmar gi paisa da onthok pazat ki dagi mahong khangana mangkre hari. Kanaguma singna ma ko thingarabadi ma ki imung manung natraga MCM Akodom Nupi Kunai Sakot Lamjing Loop Amadi Kha Nongpok Nupi Loop Natraga Manak Nakpa Police Station da Pau to View Hare. Haujawi Badamaru Pa Mukhana ISCD Minister na Chairman Oiba Committee Ama Semduna Itawi Thabuk Paikhan na Bak Ngasi Phongki Bak Cabinet ni Phomna Warit Lokre. Mamangi government na ngayhak ki yana ba pangton tokshilam badagi kusengi ichawo si mayok na bani haina Deputy Chief Minister Yunam Joy Kumar na Fongdukre. Amadi apabalinga pangamo ina Chief Minister N Biren na official singi table da file sing nong madagi hena pantha dana ba amadi matam sana office kana na ba khangan kre. Nasi goreng dia sini kita format solution dari ni tadi tu bersih bom kahna kurang dari.